hana sidaruraba haiba tare khoi nauna hingat halaba kumalampa ki ISBT maung marin tadana hodum lairi chahi kaya mathau tawrudraba kumalampa ki ISBT da laiba khoi interstate bus terminus infan bu amuk nauna hingalhanbagi pandam da haukiba January 22 da state asida chatharakliba president rule gi lengang asina recommendation tawkhraba ISBT maung marin tadri amadi koilas thadri hoji fawba fun hauduna lairi amadi maduda lairiba toilet washroom maung marin ida tadra lairi nisa chasan bagi maung da amot akaina thalaba amagi maung da lairi hani ozamasi khoi state amagi oina ISBT habsi laitaba nate lairibani adubo khoi manipur gi kitang maung marin tarakta bajeng asidagi chahi amani gi mamang da kata natre haukibo chahi manga tawki mamang dagi haunasu maung marin taraktre iban ma ki geta thariba wording mayam ho khoi tongan tongan mafon kelambagi khoi social media na kyam so viral oikre adubo hojiti maung marin ta dabduna maram warga lambi ju traffic jam yam ohele khoi gi minu thong hek landa bako khoi not eoc dai batari minu thong gi hek ke kurpat tagi na kham baduna not eoc gi golai du khoi bus adagi laiba pot chei porei ba mayam gi jo khoi gari khami pot adu da thangda re gari mayam ju traffic jam ore ta adu traffic sing nadi gari niom chumna kham de na paisa lauri si faw phone pi gano loan pi hai paisa lauri masi tawda bana te tawri bani nungti gi adu masi puthok bina ba mi leita baduna ngasi di yai mata gung gari kham ga su kemta haidre ai di pa phangoro lore habagi si culture amsu lai state bus ki ISBT phibam chada bagi khudong sa se lauraga aduga dimapur chafam gi winger parking mamang da su khoi gari se adugi matik bus sang na khamana maram mara gari chili thaina ba nunga hende habasu ngasi phawa parja singi dagi complaint lakte adubu ngasi di khoi ISBT phibam chadi habagi paper da thena jare ajo ngasi state amagi ISBT mafam phibam chada basi khoi gi laiba lengaak si matik chada bagi oikadori bra natraga mamang da lermaba lengaak sing no sotha bagi oikadori bra jam si aroi boi kai motham bining oja rakisor akhoi gi khuman pakta le ISBT si kuidribani hafta amarom pharamatra akhoi gi manipur gi akhoi PR government ki head oi biriba akhoi gi governor Ajay Kumar Bhalana mana keno to kibani akhoi gi re-inaugurate to kiba haitare natraga reopen to haitare si hana akhoi gi keno tagi sahi 2011 adwaida sabsaba sahi duti ai ningsamangam dre adwai duta keno to kibani prime minister sorry matam dugi Manmohan Singh na Prime Minister Manmohan Singh na mana adum sangakiba adumba ISBT ni masiri da akhoi na hope si yam chaum thamame akhoi manipur miam punamak interstate bus terminus service na masida akhoi gi loinamak akhoi gi north east ki state sing ayamba adum yobo yabaki phimda adum lakhane na akhoi bu thajarami adagi Dimapur Guwahati ga sidi adum akhoi adum karehani yam fajana service adum ta horani khalame adum pangkui kui de adum sigi ISBT ki magi kan si adum mangre haitare maduki magi cham akhoi na khalamba expectation leiramba akhoi gi hope mayam to loinamak adum kai kare haitare aduna khara lergati adum masi khali amot pa mafam adu oirakre phatta hodi tobham oirakre amang asoi gi tobham oirakre adagi nisa saba mayam gi drug sapam oirakre juari mayam gi juar sanapam olakre adagi sasan kunbham san mayam gi kanogi akhoi gi kunbham tumham oirakre asmai tawna masi gi mafam se pura yamna sathena motlaba aduba mafam oirakre baneba adudagi di adum government sina matamdugi di khangde adagi matung tarap government na khangde adum abandon oiraga thaduk la hundu o thamgrabane ba adu handak haukiba matam ikui kuidrigi marak sida masi amuk nauna semjil laga amuk keno tawrani reopen tawrani masi amuk recommission tawba haiba makhoi gi term da recommission tawrani adu masi phajana amuk service hawrani ka kan haibda akhoi di keno da yamna asa chauna thamure aduga karhani hawrani kholani phajare da asnuai re da ko an hojik se akhoi gi chatok sasan yaba ya da bagi wafam leijaraga su adum ayaba kangbu ngai chatsanu phajana nuai na adum service bu hawradi na khalure adubu keno da ngasigi la iba pakchi mayam gi pausing hapa iba photo nungto adigi makhoi na pirak iba pot mayam sidadi loire wafam di mafam do hojiksu akhoi gi kena kolas tha da mafam mayam yauri adigi keno da toilet sing sin ba yadri toilet adum yam mayam tik marak da amma khatang sin ba yaya na haibam yauri adusu satin mo le atei guna thong naw ga loin tek pa khot phimani
adagi tonga yadaba mafam ama yaure aduna bus ma'am si sangsilaga adudai da makhoi service to haidi loading aduga download kano to unloading to ko paski amata yadna mapan da sorok te paring san to yana hojik da akhoi rakison pan biri dunia ba adu de yungune adu hojik akhoi na haning idi akhoi da aingon da khanjar bu wakhalde matamna da governor Ajay Kumar Bhalana kamai to na masibu recommission to da man yari no maha hana yeng da bra mahana inspection ma visit ma to da bra natragana magi masamang na satpungam de hargasu magi kanano karhani commissioner ni khangde kanini khangde khara makha thaba magi officer ma thare harga kop na ningthijana phajani yango wa masi fit oirabra oidibra haibu haina hairga tawraga adum thabuk tu tawr ya dabra sinida adudi ka imta su tawdana ka imta su yengsandana adu ki matik mot liba khot liba semjin sajing do paingi wa liba adu mak da kamai to na nangharui matang ma hate hekta recommission tawri no ba adu regati madu kana ki asoi bono haibu taragati adum adum tarak tabni government si head oil ba mangun da adum tarak tabne ba mana masana yam section am ging hong da ba ningthijana report spot report lo hong da ba aduna ne ba adugi fall ne ba adugi result ni haitare aduna hojik se adum kanota adum inefficient oiba aduga kare hani incapable oiba haibadu adu de adum tar e haitare aduna asaki mating ma phim sa diba kanoji ti kamai tawna recommission tawraga amuk service tawnen tawribano aduga hojina amuk sorok ma pan de pareng san gari mem thare ka madu ki mi ka khat pa pot thangdaba thangsin taw khotpa adi traffic ta apan ma piri ba kholiba aduna mi am de khudung cha de kayam thin thole yona adudi kai tawna ne adugi magi kano du objective to fulfill taw treba adu kaim kana treba aduna magi lei jermi ba objective to adum kaim karhani ona taina le haitare ne masina miyam da kana ba afaba khudong cha ba pigidra harga miyam da hen khudong cha da ohelle adu di meaning du kem leitre hebo aduna hojik mase adum karhani tawgada ba thabak ningthijana tawpham thoe adubu aduni asidasu amu ai haijaning se ngasigi akhoi gi delhi gi mifam do adu phame harka anuba akhoi popular government se atu tamna hayeng la hangchit la hekta form to birak mutung dagi di akhoi haibam ma lerani madudadi adum akhoi gi transport department ka se pai ba khotpa akhoi minister man laklarni na adugi matam de akhoi minister da haire harga ningthijana phajana semjilan mane hen faradra na ai admana haijaning rakeso yamna mrik chumo wafam jana loishalakra thambiri bise sothariba kya je amtangdi ubiraka nanga si siangodorba sarkar sigi akhoi laingak sigi khangador chief minister sina mating tongna thabak tawbirakpa amadi sothariba kya je mangon noina wakat charage habduni no shulbu thambiri bise thagat chari oja ja chilaba matang